ngasi numida waram phongkiba tungan Manipuri sifongsingi maruibi ipausing myamna thamjigi ahanmada lenga ki official singna reserve forest area da mi lebigi ayab piramlabadi makhoigi mathakta akanbe action lakhatkani chief minister Manipur lenga na reserve forest ni hana laukthokraba forest ki area da Manipur lenga ki official singna mi lebi yabigi ayab pirambatarabadi makhoigi mathakta akanbe action lakhatkani hana chief minister n berena phongdokre wapamasi Bandan Bikas Kendra Mela Haudopi Thoram Chief Minister N Berena Phongdokibani Pradhan Mantri Bandan Yojana Madi TRIFED gi miyeng makhada Manipur lenga ki Forest Department sinduna Palace Compound leiba MSFDS ki campus ta ngarang pangthokiba mela haudopi thoram madu Chief Minister N Berena hai lenga na kanagumba miyoi natragana phurup amatagi mayukta leiti tungi mirol gidama khanduna lenga na umawamak yokhanaba tongan ba thorang kya pekhali Umangna aikhoigi thawaini maduna reserve forest area da ain kaina laisin basing takthokna ba lenga na thabak pekhali haiki chief minister na makhata na hai reserve forest area da lenga ki official singna mi lebi yabagi ayaba piramba thengnarabadi makhoigi mathakta akan be action lakotkani prime minister Narendra Modi na kumza english singani ga taraga nipan gi april taraga mari da haudokiba Bandan Yojana state asida kumza English singani ga taraga mapan gi October taraga mari da haudokhibani scheme asina state asigi tuan ba self help group singi member lising ni fugani pan ga samapan ga taraga ni pal rom na masana masabu thabak pijabagi khudongchaba piri state asida puthokli ba puthok singi value addition tawduna madi ningthina packaging tawramba malem gi kaithilda compete tawna bo honasi loinana food processing factory ama imphal gi mafam chaba ma da linkhatpa mathau tai haina makna makhata ki tharamadu territorial forest division hangdokpa stall taraga mari minister n berena hakthengna satuni yingsinki tharamadu agriculture minister ts bisorjit pccf dr ak joshi forest environment gi maruibu official singamadi tuan ba self help group ki member kyasu sarugya khiadi Atopa Pamanamo, Lamgi Wahau the Kulgi Kunjas and Katnabigi, Tagdok Yum Kuntra and a Tugai and Mangan Creek. Kulamata the Laminaba Kunja Masilgi Marak the Lamgi Wahau Maramoraga, Nampak Tanaduna Katnaba Natana, Kangbuoman Kulgining Togi Yum Yauna Yum Kuntra and Amata Toin Creek. Taudo Duna Maram Weraga Makatana, Pam the Tagdoks in Tolaktanaba, Manipulenga Kimeke Digi CRPCG, Zamagani Pugamariki Makata, Atimba Tamkibagaloina, Polisna, Naxian Magitabak Creek. Hairiba Tagdosi October Taragamatwigi Ayupung Mapalum Taba Matamda Kamjong District Manungsanba Sa Mapung Block Nakonba Makru Bilesta Tokibani Tagdo Dugi Matang Mapamadugi Kunjasing Amadi Police Tagi Pama Paugi Matung Inadi Numit Aduda Kuladu Laminaba LK Rankahau Somatai Kasar Mahailing Saiza Z Wang Suming Amadi Temsang Zimik Yauna Miyoi Kiana Makuta Mi Shibi Yabakulai Sing Paidano Laklaga Kahu Lam Kaidigi Horaga Kuladugi Ningtao AS Zimiki Yum Yauna Yum Kuntragani Palum Tugaiba Gulunana Yum Singa to the Leramba Pot Chasing Amata Tawalam Kivani Taudo the Tokraba Matuna Kunja Masil Marak the Katna Sainabagi Taudok Tolaktuna Yum Gaikia Amata Toki Taudo Duga Mari Lenina Police report of Cray Adobo House Pawi Oinadi Mipami Pun Taubaletri Kunjasing Marak Tokpa Katna Sainabagi Taudo Oivana Makatana Palm the Taudok Sing Tolaktanaba District Magistrate Kamzongi Makadigi Taudok Topamda CRPC section Samagani Pugumarigi Makada Mi Mangadigi Hena Punba Mi Shibiya Pola Mamadi Mahulang Pok to on the Yavasing Pudras at Patimba Tam Credi Amarumdana Lupa Crore Taretki Senpam Laktokraga Ningtina Tabak Suram Dabagi Ama Tabak the suspend of Crate. Pradhan Mantri Gram Sek Yojana PMJSY gi Makada Lambi CM gi Tabak Paikatliba Manipur lenga na kupni jingsili Lambi CM dana lupa crore taret henbagi sanpam lakthokhibada siena bane haiba ama Tabak tagi suspend of Crate. Tabak tagi lakthraba asigi matakta sabsaba ain goeba action lokhalagani haina Manipur lenga ki RDNPR gi Minister Yumnam Khemsana phongdokre. Wapamasi MPCC gi President MLK Mega Sandrana PMJSY gi Makhada Lambi Semaga Mari Lainana Yamlaba Senpam Lautokre Haina Sars Torokiba Dugi Matanga Ngasi All Secretary Liba Minister Khemsani Office Chamber the Pangtokiba Paumi Singa Unaba Mada Minister na Phongdokibani Rural Engineering Department gi Engineer Sing Yauna Pangtokiba Paugi Mipamaduda Minister Khemsana Makhatana Hai None District gi Manungsanba Rengpangdagi Mongza Rol Kulen Paugi
kilometer taraga manga sangba lambi si semnaba lupa crore tare ki senpam lauthokraga thabak ningthina suramdabagi maralda mari lainab wasem sario thabak tagi suspend tawgani aduga haujingna thabak tagi pothakraba Ajit Kumar gi mathaktasu retate rule gi matungina kari action lakhotpa yabagi haibigi matangda DP da thadakhre hari MPCC gi president MLA K Megasandra na phongdokhiba new somtal gi more phawbagi kilometer marfuga taruk sangba lambi si thabak ningthina sudana ayamba senpham lauthokre haujik lupa lak tararom damak ngai haure hairibasi laibak thibu wafamni hairiba lambi si kumja english ngani ga taraga ni panda art work formation cutting kalbat amadi protection wall gi thabak paikhanaba lupa crore kuntraga mapan lak nipan gi senpam thadaraki hairiba thabak singa si haujik phawbada sada marfu lution bangamle aduga kumja english ngani ga taraga ni panda gi na taraga mapanda lambi si stage ani gi makhada black topping gi dama continuation program oina lupa crore nifuga taruka lak nipan gi senpam thadaraki black topping gi thaba sisu sada humfuena lution kre masigi damak lupa crore kun ga mari gi senpam thadopa lekre lambi asida thadakhiba senpam ga lemhori ba thaba aduga sangdamnabda selana sizina khibagi wapam laitiaki minister khemsana makhatana permission da phungdokhibadi rengpangdagi Mongjaron Kulen Pawgi kilometer taraga manga sangba lambi si semnabagi sel lakthraba thabak ningthina suramdaba dugidama FIR salanba yabani adu bahari lambi si kunja singi yamna maru eba maramna FIR sankhiba tarabadi lambi sembagi thabak leptaba yaroi maram aduna numit taraga manga ni gi matam piraga thabak ki process yengthoknaba honabani thabak ki process lairabadi kunja sing satok tusin tawbuda kharada oirabus safagani karigumba thabak ki process lairamdrabadi selana sizinabagi maralda contractor adugi mathaktasu sapsabe action lokhatgani haiki atoba pawmanamo NA India UNDP gi makok thongbusinga chief minister gu unaduna wari sanakre Awang state singi manungoiba setmilon fagat hanabagi panamda center amadi state singi lengak singna paikhatlakliba thabak thoram sing hena khongjel yahanabagi panamda chief minister N Beren North East India United Nations Development Program NE India UNDP gi makok thongba official singa unaduna wa khanakre chief minister gi secretary ta pangthokiba mipamaduda NE India UNDP gi lusingba zone Borogoyari amadi Rita Thokchom yauna ati official kaya saryaki mi pamadru minister gi makedigi state asigi oina lengdraba setmilon ama semgat pangamnaba madi maduda mathau taba infrastructure sing yauna welfare program gi paikhanaba wafam pukatki program sing paikhanaba wafam pukatki hairibu wafam sing adu thabak to onthokna basu lemnaki haidi amaromdana Manipur gi khongsang phawba yorakada train Bharat ki president Murmu na ngasi lamtakre Bharat ki president Draupadi Murmu na Agartala dagi Manipur gi Jiribam district phawduna Manipur gi Tamenglong district ki manungsana khongsang yaugudaba Agartala Zana Sabjati Express rail gari ngasi ayuk pung 9:10 taba matamda Agartala dagi lamtakre hairiba train asi hayeng dagi hauna sang nan ningthokab yumsaki samadi irai nimit khudingi sian bahoragani hairiba mi puba train sina Manipur gi khongsang yauksilaglaba sina khongsang dagi Agartala phawbu Manipur gi miyamna sathok tasin tawbuda Khudongchaba phangangadori haidi atopa pawmanamo pawmisina thabak lepegi khongjang sangsiluraba matung ngasi dagi mathau tawba hokre lamdam asigi pawgi thabak toriba pawmisina masagi mathau pangthokpada maningtamna pangthokpa ngamandabigi mayupta lamdam asida lairiba pawmisina hawkiba October 10 dagi taragani thoi phawba thabak lepegi khongjang sangsiluraba matung ngasi dagi mathau tawba hokre press ki ningtamada khud thingjinbirakanu haiduna ngarang pawmisina wakat mi phama ayuk pung 9 dagi kaisampat laimajam laikai da leiba community hall all Manipur working journalist unions amju editor guilds Manipur amadi Manipur Hills journalist union na saruk yaduna punna pawmi samrirom henbana nungtilpung ani phawbu wakat mi pham sataki wakat mi phamasi loiraba matungda mahairoi AMSU ex office bearer singna semba fact finding committee na October 8 da GM hall mi pham pangthoktuna lawkibu ware media da phongba yani natragana yaroi haina sayinaba lakpadagi numinini pawmi singna mathau tawba lepkhibadagi oirakliba phibam masigi matangda Manipur da lairiba tongan ba civil society lusingba sing yauna lamdam sigi pawmi singi oiba mi phamama amju editor guilds amadi hills journalist union nungthil pung 3 taba matamda Manipur press kapta miyam gi oiba mi pham ama pangtokhi mi pham aduda warep 3 amatu oina yanaduna lokhi ahanba warepta
ꯀꯨꯝꯖꯥ ꯏꯪ ꯂꯤꯁꯤꯡ ꯑꯅꯤꯒ ꯀꯨꯟꯒ ꯃꯥꯊꯣꯏꯒꯤ ꯃꯥꯔꯆ ꯃꯉꯥꯗ ꯃꯅꯤꯄꯨꯔ ꯄ꯭ꯔꯦꯁ ꯀꯞꯇ ꯄꯥꯡꯊꯣꯛꯈꯤꯕ ꯃꯤꯌꯥꯝꯒꯤ ꯃꯤꯐꯝꯅ ꯂꯧꯈꯤꯕ ꯋꯥꯔꯦꯞꯁꯤꯡ ꯍꯥꯏꯕꯗꯤ ꯑꯍꯥꯟꯕꯗ ꯂꯨꯞ ꯑꯃꯒꯤ ꯃꯅꯨꯡꯗ ꯆꯌꯦꯠꯅꯕ ꯂꯩꯔꯒ ꯃꯤꯗꯤꯌꯥꯗ ꯆꯩꯊꯦꯡ ꯄꯤꯕ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯄ ꯅꯥꯀꯜ ꯑꯅꯤꯃꯛꯇ ꯂꯩꯔꯤꯕ ꯌꯥꯅꯗꯕꯁꯤꯡ ꯂꯣꯏꯁꯤꯟꯅꯗ꯭ꯔꯤꯕ ꯐꯥꯎꯕ ꯅꯥꯀꯜ ꯑꯅꯤꯒꯤ ꯃꯈꯜ ꯑꯃꯗꯒꯤ ꯄꯥꯎ ꯌꯥꯅꯕ ꯐꯤꯕꯝ ꯂꯥꯛꯇ꯭ꯔꯤꯕ ꯐꯥꯎꯕ ꯍꯥꯞꯇꯕ ꯍꯥꯏꯕ ꯋꯥꯔꯦꯞ ꯑꯗꯨ ꯔꯤꯐꯥꯔꯝ ꯇꯧꯕ ꯑꯦꯝꯁꯨ ꯑꯃꯗꯤ ꯏꯖꯦꯝ ꯑꯅꯤꯅ ꯏꯁꯇꯦꯠ ꯑꯁꯤꯗ ꯇꯪꯗꯨ ꯂꯩꯇꯥꯅ ꯑꯃꯗꯤ ꯃꯤꯗꯤꯌꯥꯅ ꯅꯤꯡꯇꯝꯅ ꯂꯩꯕꯥꯛ ꯃꯤꯌꯥꯝꯒꯤ ꯊꯧꯒꯜ ꯇꯧꯕ ꯉꯝꯖꯅꯕ ꯁꯦꯝꯕ ꯀꯣꯗ ꯑꯣꯐ ꯀꯟꯗꯛ ꯂꯣꯀꯦꯜ ꯑꯦꯗꯖꯁꯃꯦꯟꯕꯨ ꯁ꯭ꯇꯦꯛ ꯍꯣꯜꯗꯔ ꯈꯨꯗꯤꯡꯃꯛꯅ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯄꯤꯅꯕ ꯍꯥꯏꯖꯕ ꯋꯥꯔꯦꯞꯅꯤ ꯂꯣꯏꯅꯅ ꯃꯊꯛꯀꯤ ꯋꯥꯔꯦꯞ ꯑꯅꯤ ꯑꯁꯤ ꯉꯁꯤꯒꯤ ꯃꯤꯐꯝꯅ ꯑꯃꯨꯛ ꯍꯟꯅ ꯆꯦꯠꯁꯤꯟꯍꯟꯕ ꯍꯥꯏꯅꯁꯨ ꯋꯥꯔꯦꯞ ꯂꯧꯈꯤ ꯑꯅꯤꯁꯨꯕ ꯋꯥꯔꯦꯞꯇ ꯑꯦꯝꯁꯨꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯤꯗꯤꯌꯥꯗ ꯊꯥꯗꯣꯔꯛꯄ ꯆꯤꯔꯣꯜ ꯅꯠꯇ꯭ꯔꯒꯅ ꯃꯈꯣꯏꯒ ꯃꯔꯤ ꯂꯩꯅꯕ ꯄꯥꯎ ꯌꯥꯎꯅ ꯃꯍꯩꯔꯣꯏ ꯂꯨꯞꯁꯤꯡꯒ ꯃꯔꯤ ꯂꯩꯅꯕ ꯑꯇꯣꯞꯄ ꯅꯥꯀꯜꯗꯒꯤ ꯂꯥꯛꯄ ꯄꯥꯎ ꯑꯃꯠꯇ ꯌꯥꯅꯕ ꯐꯤꯕꯝ ꯑꯃ ꯂꯥꯛꯇ꯭ꯔꯤꯕ ꯐꯥꯎꯕ ꯐꯣꯡꯗꯕ ꯍꯥꯏꯅ ꯋꯥꯔꯦꯞ ꯂꯧꯔꯤ ꯑꯍꯨꯝꯁꯨꯕ ꯋꯥꯔꯦꯞꯇ ꯂꯦꯞꯂꯨꯔꯕ ꯏ ꯄꯥꯎꯒ ꯃꯔꯤ ꯂꯩꯅꯕ ꯊꯕꯛꯁꯤꯡ ꯑꯁꯤ ꯑꯣꯛꯇꯣꯕꯔ ꯇꯥꯡ 12ꯗ ꯏꯪ ꯂꯤꯁꯤꯡ ꯑꯅꯤꯒ ꯀꯨꯟꯒꯅꯤꯊꯣꯏꯗꯒꯤ ꯑꯃꯨꯛ ꯍꯟꯅ ꯊꯕꯛꯇ ꯍꯟꯖꯤꯟꯕ ꯍꯥꯏꯅ ꯋꯥꯔꯦꯞ ꯂꯧꯔꯦ ꯍꯥꯏꯕꯁꯤꯅꯤ ꯍꯥꯏꯅꯁꯨ ꯄꯥꯎꯁꯤꯅ ꯐꯣꯡꯗꯣꯔꯛꯂꯤ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯅ ꯀꯣꯔꯀꯣꯝꯅ ꯑꯣꯛꯇꯣꯕꯔ 15ꯗ ꯃꯅꯤꯄꯨꯔ ꯄꯨꯝꯕ ꯖꯦꯅꯔꯦꯜ ꯁ꯭ꯇ꯭ꯔꯥꯏꯛ ꯂꯧꯊꯣꯛꯈ꯭ꯔꯦ ꯅꯤꯡꯇꯝꯕ ꯂꯩꯕꯥꯛ ꯑꯃ ꯑꯣꯏꯅ ꯂꯩꯔꯝꯕ ꯃꯅꯤꯄꯨꯔ ꯀꯪꯂꯩꯄꯥꯛ ꯑꯁꯤ ꯕ꯭ꯔꯤꯇꯤꯁ ꯏꯝꯄꯤꯌꯔꯤꯁꯀꯤ ꯃꯈꯥꯗ ꯆꯍꯤ 53 ꯂꯣꯏꯅꯝ ꯑꯣꯏꯔꯕ ꯃꯇꯨꯡꯗ ꯏꯪ ꯂꯤꯁꯤꯡ ꯑꯃ ꯆꯃꯥꯄꯟ ꯅꯤꯐꯨꯒ ꯇꯔꯦꯠꯀꯤ ꯑꯣꯒꯁ 13ꯒꯤ ꯑꯍꯤꯡ ꯅꯣꯡꯌꯥꯏ ꯁꯕꯨꯛꯇ ꯃꯅꯤꯡꯇꯝꯕ ꯂꯩꯕꯥꯛ ꯑꯃ ꯑꯣꯏꯈꯤ ꯑꯗꯨꯕꯨ ꯈꯨꯠꯂꯩ ꯊꯨꯅ ꯏꯟꯗꯤꯌꯥꯅ ꯑꯣꯛꯇꯣꯕꯔ 15 ꯏꯪ ꯂꯤꯁꯤꯡ ꯑꯃ ꯆꯃꯥꯄꯟ ꯅꯤꯐꯨꯒ ꯃꯥꯄꯟ ꯑꯃꯨꯛ ꯍꯟꯅ ꯅꯝꯐꯨꯗ ꯂꯧꯁꯤꯟꯈꯤ ꯃꯤꯔꯩꯄꯥꯛꯅ ꯈꯨꯗꯨꯝ ꯆꯟꯗꯨꯅ ꯏꯔꯩꯄꯥꯛ ꯂꯩꯈꯥ ꯇꯥꯍꯟꯕꯒꯤ ꯃꯔꯨ ꯍꯨꯟꯈꯤꯕ ꯅꯨꯃꯤꯠꯅꯤ ꯑꯗꯨꯅ ꯅꯨꯃꯤꯠ ꯑꯁꯤ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯀꯣꯔꯀꯣꯝꯅ ꯅꯦꯁꯅꯦꯜ ꯕ꯭ꯂꯦꯛ ꯗꯦ ꯄꯥꯡꯊꯣꯛꯆꯒꯅꯤ ꯂꯣꯏꯅꯅ ꯖꯦꯅꯔꯦꯜ ꯁ꯭ꯇ꯭ꯔꯥꯏꯛ ꯑꯁꯤ ꯑꯣꯛꯇꯣꯕꯔ 13 ꯏꯪ ꯂꯤꯁꯤꯡ ꯑꯅꯤꯒ ꯀꯨꯟꯒꯅꯤꯊꯣꯏꯒꯤ ꯑꯍꯤꯡ ꯅꯣꯡꯌꯥꯏꯗꯒꯤ ꯍꯧꯔꯒ ꯑꯣꯛꯇꯣꯕꯔ 15 ꯏꯪ ꯂꯤꯁꯤꯡ ꯑꯅꯤꯒ ꯀꯨꯟꯒꯅꯤꯊꯣꯏꯒꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯄꯨꯡ 5 ꯇꯥꯕ ꯐꯥꯎꯕ ꯆꯠꯊꯒꯅꯤ ꯍꯥꯏꯅ ꯑꯥꯏꯟꯅ ꯊꯤꯡꯈ꯭ꯔꯕ ꯂꯧꯔꯂꯨꯞꯁꯤꯡꯒꯤ ꯑꯄꯨꯟꯕ ꯀꯃꯤꯇꯤ ꯑꯃ ꯑꯣꯏꯔꯤꯕ ꯀꯣꯔꯀꯣꯝꯒꯤ ꯃꯤꯗꯤꯌꯥ ꯀꯣꯑꯣꯔꯗꯤꯅꯦꯇꯔ ꯑꯣꯏꯔꯤꯕ ꯑꯦꯝ ꯁꯛꯍꯦꯅ ꯄ꯭ꯔꯦꯁ ꯊꯣꯛꯂꯛꯄ ꯆꯦꯔꯣꯜ ꯑꯃꯅ ꯍꯥꯏꯔꯤ ꯆꯦꯔꯣꯜ ꯑꯁꯤꯅ ꯍꯥꯏ ꯑꯩꯈꯣꯏꯒꯤ ꯏꯔꯩꯕꯥꯛ ꯃꯅꯤꯄꯨꯔ ꯀꯪꯂꯩꯄꯥꯛ ꯑꯁꯤ ꯃꯥꯂꯦꯝꯒꯤ ꯄꯨꯋꯥꯔꯤꯗ ꯑꯇꯣꯞꯄ ꯂꯩꯕꯥꯛꯁꯤꯡꯅ ꯃꯁꯛ ꯈꯪꯅꯈ꯭ꯔꯕ ꯐꯨꯔꯨꯞ ꯑꯃꯅꯤ ꯃꯁꯤꯒꯤ ꯃꯔꯝꯗꯤ ꯑꯩꯈꯣꯏ ꯐꯨꯔꯨꯞ ꯑꯃ ꯑꯣꯏꯅ ꯆꯥꯎꯈꯠꯄ ꯏꯁꯥꯒꯤ ꯇꯣꯞ ꯇꯣꯞꯄ ꯁꯛꯇꯝ ꯉꯥꯛꯇꯨꯅ ꯃꯅꯤꯡꯇꯝꯕ ꯂꯩꯕꯥꯛ ꯑꯃ ꯑꯣꯏꯅ ꯍꯤꯡꯕ ꯉꯝꯈꯤ ꯑꯗꯨꯕꯨ ꯃꯈꯣꯏꯕꯨ ꯀꯜꯂꯛꯄ ꯌꯦꯡꯁꯤꯟꯕ ꯂꯩꯈꯥ ꯇꯥꯅꯕ ꯍꯣꯠꯅꯕ ꯌꯨꯝꯂꯣꯟꯅꯕ ꯂꯩꯕꯥꯛꯁꯨ ꯂꯩꯈꯤ ꯀꯨꯝꯖꯥ ꯏꯪ ꯂꯤꯁꯤꯡ ꯑꯃꯒ ꯆꯃꯥꯄꯟ ꯅꯤꯐꯨꯒ ꯃꯥꯄꯟꯗ ꯏꯟꯗꯤꯌꯥꯅ ꯃꯅꯤꯄꯨꯔ ꯀꯪꯂꯩꯄꯥꯛ ꯅꯝꯗꯨꯅ ꯂꯧꯁꯤꯟꯈꯤ ꯃꯈꯜ ꯃꯈꯥꯒꯤ ꯑꯣꯠ ꯅꯩꯕ ꯆꯠꯊꯔꯛꯈꯤ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯈꯣꯏꯒꯤ ꯐꯨꯔꯨꯞꯀꯤ ꯈꯨꯟꯅꯥꯏ ꯁꯤꯟꯃꯤꯀꯤ ꯅꯥꯠ ꯁꯛꯇꯝ ꯑꯃꯁꯨꯡ ꯂꯥꯏꯁꯦꯝꯂꯣꯟꯒꯤ ꯂꯝ ꯈꯨꯗꯤꯡꯗ ꯁꯥꯊꯤꯅ ꯁꯣꯛꯆꯤꯜꯂꯛꯈꯤ ꯁꯣꯛꯆꯤꯜꯂꯛꯂꯤꯕ ꯐꯤꯕꯝ ꯑꯁꯤꯗꯒꯤ ꯅꯥꯟꯊꯣꯛꯇꯨꯅ ꯑꯅꯧꯕ ꯐꯤꯕꯝ ꯁꯦꯝꯒꯠꯀꯦ ꯍꯥꯏꯔꯕꯗꯤ ꯂꯣꯏꯔꯝ ꯂꯩꯉꯥꯛꯂꯣꯟ ꯑꯁꯤ ꯃꯔꯨ ꯐꯪꯅ ꯐꯨꯛꯇꯣꯛꯇꯨꯅ ꯑꯩꯈꯣꯏꯒꯤ ꯃꯥꯡꯈ꯭ꯔꯕ ꯅꯤꯡꯇꯝꯕꯗꯨ ꯍꯟꯖꯤꯟꯕ ꯍꯥꯏꯕꯁꯤ ꯅꯠꯇꯅ ꯑꯇꯣꯞꯄ ꯂꯩꯇꯦ ꯍꯥꯏꯔꯤ ꯆꯦꯔꯣꯜ ꯑꯁꯤꯅ ꯍꯥꯏ ꯏꯟꯗꯤꯌꯥꯅ ꯃꯅꯤꯄꯨꯔ ꯀꯪꯂꯩꯄꯥꯛꯄꯨ ꯅꯝꯗꯨꯅ ꯂꯧꯁꯤꯟꯈ꯭ꯔꯕ ꯃꯇꯨꯡ ꯆꯍꯤ 63 ꯂꯣꯏ ꯂꯩꯉꯥꯛ ꯑꯣꯏꯅ ꯂꯩꯔꯛꯄ ꯃꯇꯝꯁꯤꯒꯤ ꯃꯅꯨꯡꯗ ꯐꯨꯔꯨꯞ ꯑꯃ ꯑꯣꯏꯅ ꯍꯤꯡꯕꯒꯤ ꯃꯔꯨꯑꯣꯏꯕ ꯂꯝ ꯈꯨꯗꯤꯡꯗ ꯃꯅꯤꯄꯨꯔ ꯀꯪꯂꯩꯄꯥꯛꯀꯤ ꯐꯤꯕꯝꯗ ꯁꯥꯊꯤꯅ ꯁꯣꯛꯆꯤꯜꯂꯛꯈꯤ ꯍꯥꯏꯔꯤꯕꯁꯤ ꯀꯔꯤ ꯀꯔꯤꯗ ꯎꯕ ꯐꯪꯉꯤ ꯍꯥꯏꯕꯁꯤ ꯆꯥꯎꯔꯥꯛꯅ ꯈꯔꯗꯪ ꯈꯪꯃꯤꯟꯅꯁꯤ ꯍꯥꯏꯔꯤ ꯑꯍꯥꯟꯕꯗ ꯂꯣꯏꯔꯝ ꯑꯃ ꯑꯣꯏꯕꯒꯤ ꯍꯧꯅꯁꯥ ꯃꯅꯤꯄꯨꯔ ꯀꯪꯂꯩꯄꯥꯛꯀꯤ ꯁꯦꯟꯃꯤꯠ ꯏꯀꯣꯅꯣꯃꯤ ꯑꯁꯤ ꯇꯣꯞ ꯇꯣꯞꯄ ꯂꯣꯏꯔꯝ ꯁꯤꯟꯃꯤꯠ ꯀꯣꯂꯣꯅꯤꯌꯦꯜ ꯏꯀꯣꯅꯣꯃꯤꯒꯤ ꯐꯤꯕꯝꯗ ꯏꯟꯗꯤꯌꯥꯅ ꯊꯝꯂꯛꯈꯤ ꯃꯔꯣꯝꯗꯣꯝ ꯂꯦꯞꯆꯕ ꯉꯝꯕ ꯁꯤꯟꯃꯤꯠ ꯑꯃ ꯑꯣꯏꯅꯕ ꯂꯩꯉꯥꯛꯅ ꯊꯕꯛ ꯄꯥꯏꯈꯠꯄ ꯂꯩꯇ꯭ꯔꯤ ꯑꯁꯤꯒꯨꯝꯕ ꯂꯣꯏꯔꯝ ꯁꯤꯟꯃꯤꯠ ꯑꯁꯤꯒꯤ ꯃꯄꯨꯡ ꯑꯣꯏꯕ ꯁꯛꯇꯝꯗꯤ ꯏꯟꯗꯤꯌꯥꯒꯤ ꯈꯨꯗꯨꯝ ꯆꯜꯂꯕ ꯀꯩꯊꯦꯜ ꯑꯣꯏꯕꯁꯤꯅꯤ ꯈꯨꯗꯨꯝ ꯆꯜꯂꯕ ꯀꯩꯊꯦꯜ ꯑꯁꯤ ꯃꯈꯣꯏꯒꯤ ꯀꯥꯟꯅꯒꯗꯕ ꯄꯣꯠꯆꯥꯛ ꯔꯣ ꯃꯦꯇꯔꯤꯌꯦꯜꯁ ꯄꯦꯛꯐꯝꯅꯤ ꯑꯃꯁꯨꯡ ꯃꯈꯣꯏꯒꯤ ꯂꯂꯣꯟ ꯄꯣꯠ ꯃꯌꯥꯝ ꯌꯣꯟꯐꯝ ꯀꯩꯊꯦꯜꯅꯤ ꯃꯁꯤ ꯆꯠꯅꯕ ꯌꯥꯅꯕꯒꯤꯗꯃꯛꯇ ꯂꯝꯗꯝ ꯑꯁꯤꯗ ꯑꯅꯧꯕ ꯁꯤꯜꯂꯝ ꯃꯣꯗꯔꯟ ꯏꯟꯗꯁꯇ꯭ꯔꯤ ꯂꯤꯡꯈꯠꯍꯟꯗꯦ ꯅꯝꯊꯗꯨꯅ ꯊꯝꯃꯤ ꯏꯔꯩꯆꯥꯁꯤꯡꯅ ꯆꯥꯎꯈꯠ ꯊꯧꯔꯥꯡ ꯄꯥꯏꯈꯠꯀꯦ ꯍꯣꯠꯅꯔꯕꯁꯨ ꯂꯣꯏꯔꯝ ꯊꯧꯔꯝꯁꯤꯡꯅ ꯌꯩꯈꯥꯏ ꯊꯨꯒꯥꯏꯗꯨꯅ ꯂꯝꯕꯤ ꯊꯥꯗꯠꯂꯒ ꯊꯝꯂꯤ ꯍꯥꯏꯔꯕꯗꯤ ꯃꯅꯤꯄꯨꯔ ꯀꯪꯂꯩꯄꯥꯛ ꯃꯁꯥꯒꯤ ꯀꯦꯄꯤꯇꯦꯜ ꯁꯦꯜ ꯑꯣꯏꯅ ꯁꯦꯝꯒꯠꯄ ꯉꯝꯍꯟꯗꯅ ꯏꯟꯗꯤꯌꯥꯒꯤ ꯀꯦꯄꯤꯇꯦꯜꯗ ꯇꯥꯡꯖꯗꯨꯅ ꯂꯩꯍꯜꯂꯤ ꯍꯥꯏꯅ ꯄꯥꯎꯁꯤꯅ ꯐꯣꯡꯗꯣꯛꯈꯤ ꯑꯃꯔꯣꯝꯗꯅ ꯅꯦꯁꯅꯦꯜ ꯕ꯭ꯂꯦꯛ ꯗꯦ ꯑꯣꯛꯇꯣꯕꯔ 15 ꯃꯅꯤꯄꯨꯔ ꯄꯨꯝꯕꯗ ꯖꯦꯅꯔꯦꯜ ꯁ꯭ꯇ꯭ꯔꯥꯏꯛ ꯂꯧꯊꯣꯛꯂꯦ ꯑꯁꯨꯛ ꯀꯨꯝꯖꯥ ꯏꯪ ꯂꯤꯁꯤꯡ ꯑꯃꯒ ꯆꯃꯥꯄꯟ ꯅꯤꯐꯨꯒ ꯇꯔꯦꯠꯀꯤ ꯑꯣꯒꯁ 13ꯒꯤ ꯑꯍꯤꯡ ꯅꯣꯡꯌꯥꯏꯗ ꯕ꯭ꯔꯤꯇꯤꯁꯅ ꯀꯪꯂꯩꯄꯥꯛ ꯃꯅꯤꯄꯨꯔꯒꯤ ꯅꯤꯡꯇꯝꯕ ꯈꯨꯠꯁꯤꯟꯅꯔꯝꯂꯕ ꯃꯅꯤꯄꯨꯔ ꯁ꯭ꯇꯦꯠ ꯀꯟꯁꯇꯤꯇ꯭ꯌꯨꯁꯟ ꯑꯦꯛ 1947 ꯁꯦꯝꯗꯨꯅ ꯑꯃꯗꯤ ꯆꯠꯅꯗꯨꯅ 1948ꯇ ꯃꯤꯈꯜ ꯄꯥꯡꯊꯣꯛꯈꯤꯕꯒ ꯂꯣꯏꯅꯅ ꯆꯍꯤ ꯑꯁꯤꯃꯛꯀꯤ ꯑꯣꯛꯇꯣꯕꯔ 19ꯗ ꯃꯅꯤꯄꯨꯔ ꯁ꯭ꯇꯦꯠ ꯑꯦꯁꯦꯝꯕ꯭ꯂꯤ ꯂꯤꯡꯈꯠꯈꯤ ꯑꯁꯨꯝꯅ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯅ ꯈꯜꯂꯕ ꯃꯤꯍꯨꯠꯅ ꯂꯩꯉꯥꯛꯆꯔꯕ ꯅꯤꯡꯇꯝꯂꯕ ꯃꯅꯤꯄꯨꯔꯕꯨ ꯏꯟꯗꯤꯌꯥꯅ ꯏꯪ ꯂꯤꯁꯤꯡ ꯑꯃꯒ ꯆꯃꯥꯄꯟ ꯅꯤꯐꯨꯒ ꯃꯥꯄꯟꯒꯤ ꯁꯦꯞꯇꯦꯝꯕꯔ 18ꯗ ꯃꯔꯖꯔ ꯑꯦꯒ꯭ꯔꯤꯃꯦꯟ ꯅꯝꯗꯨꯅ ꯈꯨꯌꯦꯛ ꯄꯤꯍꯟꯈꯤ ꯆꯍꯤ ꯑꯁꯤꯃꯛꯀꯤ ꯑꯣꯛꯇꯣꯕꯔ 15ꯗ ꯏꯟꯗꯤꯌꯥ ꯗꯣꯃꯤꯅꯦꯟꯗ ꯄꯥꯔꯠ ꯁꯤ ꯁ꯭ꯇꯦꯠ ꯑꯣꯏꯅ ꯌꯥꯝꯅ ꯍꯟꯊꯕ ꯊꯥꯛꯇ ꯊꯝꯈꯤ ꯏꯟꯗꯤꯌꯥꯅ ꯃꯅꯤꯄꯨꯔꯕꯨ ꯅꯝꯗꯨꯅ ꯂꯧꯁꯤꯟꯈꯤꯕ ꯅꯨꯃꯤꯠ ꯑꯣꯛꯇꯣꯕꯔ 15ꯕꯨ ꯂꯩꯕꯥꯛꯀꯤ
amamba numit haina Manipur pumba general strike lakthokuna yaningdaba phongdokpagi tharam yawa lupsingna miyamga loinana sai khudingi pangthoktuna lakli haina aina thingrapa Manipur gi larhulup ama oiriba Alliance for Socialist Unity Kanglaipak Asuki Publicity Committee gi convener S Mangalna press thadorakpa sirol aman haidi sirol asin hai Manipur na masagi maraibak maromdom lepsaba ngamdriba phawba khongthang asi leptana sangsinkhigani hauji aikhoi India gi loinam lengak makhada mikha pone hinglibani India gi ruling elite singna lanmi gi pangal sijinaduna aikhoi gi ithakta net tuna palibani loinana aikhoi isana yazana India ni khanjabi India gi punchi mahing amadi wakholon gi masu sangjinduna loinam lengak ku yaning handuna amadi sagot handuna pan India identity da aikhoi irak na hali masidagi nanthokuna India gi loinam lengak pu leptana singnagadabani amadi India ga Manipur ga lainaba national tradition gi cycle asi yamna mayek singangadabani haidi serol asina hai hangana yengbada Manipur na India gi prehistory amadi proto history gi phibanung na karimata yawgidi loinana historically politically amadi geographically India gi native state ama oikhibasu leithi Khanopok Asia da Manipur di masagi maning tama puari amaga sagonaduna matam sangna lakrabani ngasigi India na magi mahuksagi political community amadi heritage ki mod silhobani haina makhuna lauzaragadi atai Indian state singumna Manipur state ti thainagi Ashok empire gi amadi masigi matung tarakpada Mongol empire gi masat amata yawdi Burma Myanmar Ceylon Sri Lanka gumna Manipur di India gi phibanungna suklai lerakidi maramaduna common heritage amadi sakchu manaba natragana igi mari khaktagi oina tauba aryana khutlingba India da Mongolite furup singi apikpa leibak Manipurna punba haibasi khwaidigi aranba khongthangni isani isagi mongpham semjabani haidi maka satara poina to papaw mana paujal pausi digi lakhosaraga singleiba kotpa pharuba forest staff sing hatlam dawre pharuba gari nomoi sindul da mulhaure haibok singi tarahai Muslim kulgi area digi singleiba kotlaga puthorapa gari ema hiang thang bit office ki staff sing farba matung mantri pukhi da leiba Central Forest Division na puna bo khona ringai sairakta tarahai khungdagi mokota nomai paitunu lakwa miyoi khrana leiba ku bo gari edu mul hore staff sing hat kin hena ki halamle Forest Department na thawdu aduga mari leinana Wongoi Police Station na case ama su file tokre haidi haukiba leba pokpo numita thawdu asigi matangna Forest Department gi phangwa pawgi matungina leba kotpa gari mulhobagi thawdu do Forest staff singna photo kaplubada khulai paibi sing aduna mobile phone sing munduna photo video sing adu kakthaki amadi Forest staff sing bo phugani khatkani hana ki halambani makoi sing adu bu lusinglakiba du Forest staff sing hanadigi masakhangba asa osang sing tina miyoi sing ne haidi asiguma thawdu asi mamang das thokiba lekre haukiba thangsu numita su haibok singdagi leba kolga purakpa gari ama pharubada gari adu numit adumaktada Forest staff singdagi mulhaukiba thawduk laiki haidi tongan tongan ba reserve forest area khara tumkhibagum haibok sing asisu tumkhigadaure haibok sing asidi ai khoigi puari ge sagonari bani haiduna miyam yauna kalhauna bo khona ringai saira sida sing asida JCB ahumlom sejinaduna leba kotpagi thabak yamna kan satharagli mafam adura Forest staff sing satlurabasu phuge tawu yauna kihanbana maramoiraga karimada tawbanga mandre nangmai paidun staff sing kihalliba miyoi sing asina mayang Imphal Forest office tasu sanglaktuna kihalam kiba nakhoi siningdrabadi aikhoida yelakanu amadi yamne hinjilaglabadi mafam asida Forest office lehaloi haina su kihalam kiba laikre haidi Forest Department gi official amana phongdorapagi matungina leiba gari mulhauri basi lusing libasi gi mathakta sairak pinaba makhoina mulhauba gari su fagatnaba tawragani haidi atopa maruiba pawngtang myamna ngasi cabinet mifam gi warep myamna thamjage cabinet na warep kya lokre ngasi se minister N Berena sia lawduna pangthokiba cabinet mifam amana tongan tongan bu warep kya lokre warep sing adu gi manungda kawburu masum thangjing sing secret site oina lakthokibaga loinana Manipuri amana Angang maridagi hena Poklabadi Sarkar gi Khudongchaba amata Pidaba amadi Manipur Population Commission semkhibaga loinana ordinance oina satnaba haina warep lokre haidi atopa paw manamo Slopeland Public School gi mahairoi sing wokat mi pham satakre Slopeland Public School khongjom lamdam sigi lahulup KYKL na athingma thamlambagi wafam phongdokpa dubu yaningdaba phongdok tuna ngasi school sigi mahairoi sing amadi mahairoi singi guardian sing yauna school gate ta wokat mi pham pangthokre
wakat mi pamaduda selgidamak mahairoi sangda akiba pokhalaga mahairoi singi tungi labi manganana bokhona bi yaningde haibna singba banner sing sizinaki wakat mi phamasiga mari leinana class 10 tamliba mahairoi amana phongdorakpagi matungina Slopeland Public School asi residential school ni school asida mapalamdagi su mahairoi sing tamli school thingani haiba tabada mahairoi sing lairik tamba phangnaroidra haibagi wakalda awab oire school thingbagi warep handok piu amadi aki akhang yauduna mai tamba phangan biu hainasu phongdokhi hairi loisilakpo ina topa marueba paw mana kaithel phambi sing irang thokre mari aruba phibam na sokle Khoirambal ima kaithil gi porpham phambi sing na minister banglo tamna memoriam pisinba lakpada police na thatpadagi mukna khre kaithil phambi mari aruba phibam na lekana khre street vendor gi sapsaba mafam piu ima kaithil ahungi si tharak liba masakalu Khoirambal kaithil gi ba police ma semo kaithil manung na porpham phamni bisingi awaba ubiduna thabak paikhat piu haina working committee Khoirambal ima kaithil ahumna sinduna ngasi ayuk pung 13:09 da rally amaga loinana Khoirambal ima kaithil dagi chief minister bangalo tamna lakpada irang asi thokibani kaithil phambi singna lakliba rally edu gambir shopping mapa yorakpada police singna thattuna ngahak wari sanaduna leki adu wari sanabadu yanaba puraktabadagi nakalani gi marakta muknaba tholaki madura police ki maikedige paper spray kaptun irang adu laksinki irang adu da thanga haisnam lekai digi salam santi sai nipu mapureba salam git chandra kaibulam jaudagi salam memthoi devi sai yakhagi nitoi mapureba laikidraba salam zadumani moidang poktagi thangjam amusna sai yankhai mapureba thangjam ragu wan tharaktuna sor honma ngamlaktabadagi rims hospital pukhatuna oxygen haptuna lekana khre tera sapam lekai digi khombatabam Lairen Tombi sai nipu taruksu rims ta pukhatuna lekana khi thaudu oduga mari lainana walking committee Khoiramban ima kaithel ahungi ko convener Asem Nirmala na hai Khoirambal ima kaithel gi akoibeda street vendor kya tholakpana kaithel manungna phamniba potpham phambising pot sitabana imung pubang amlaktre lengana police ma semduna kaithel manungna potpham phamlibising awaba ko hangadabani street vendor singi sapsaba mapham ama sin kho masi thasigi tang tara phawgi manungna thabak to ontho o haina taksin ki balairi adubo lengana karigumba amata tawraktabana ngasi chief minister da memoriam pibasapani masida city police ki mekedigi ka hena thawong sa tharakpasi akan mamongna kandem tawi kaithel phambisingda police na chatakiba thawong si kaithel phambising usitabani kaithel phambisingna Makatana akan makhongjang sangsinganaki amaromna kaithel gi thabak thoram torakpada sinpham amadi saktam kanma lup ki president secretary amadi treasurer makoi ohungi wafam sanaroi lup aduge president oiriba misa asi government ki oza oiba miyoini makoi ni english singani ga taraga mari degi pham paisinduna laklaga kaithel asibu politics toba kaithel phambi singi kholau tada basi yaningde maram aduna makoi gi wafam makatana sanaroi haiki haujugo ni myam paus matang se lusinjarage masu myam pun anoba update ngaminasi